ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯆꯍꯤ 2018ꯒꯤ ꯀꯥꯏꯅꯕꯒꯤ ꯄꯨꯡꯖꯥꯗꯨ ꯂꯥꯛꯂꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 2018 ꯀꯥꯏꯅꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯍꯤ 2020ꯗ ꯆꯪꯁꯤꯟꯕꯗ ꯅꯠꯇꯅ ꯑꯅꯧꯕ ꯗꯤꯀꯦꯗꯇ ꯆꯪꯁꯤꯟꯒꯗꯧꯔꯤꯕꯅꯤ 18 ꯁꯨꯕ ꯆꯍꯤꯆꯥꯒꯤ 3 ꯁꯨꯕ ꯗꯤꯀꯦꯗꯇ ꯆꯪꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯍꯥꯛꯅ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯕꯨ ꯆꯍꯤ 2020ꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯀꯦꯗ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯖꯦꯜꯗ 18 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯒꯗꯧꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯍꯤꯆꯥ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯕꯨ ꯈꯪꯂꯒ ꯆꯥꯎꯔꯛꯂꯕ ꯉꯥꯛꯇꯅꯤ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯍꯩꯅ ꯈꯪꯅꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯤꯂꯦꯅꯤꯌꯜꯁ ꯖꯦꯅꯦꯔꯦꯁꯟꯁ ꯅꯠꯇ꯭ꯔꯒꯅ ꯖꯦꯟꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯖꯦꯅꯦꯔꯦꯁꯟꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯦꯡꯅꯔꯤꯕ ꯈꯪꯅꯔꯤꯕ ꯋꯥꯐꯝꯗꯤ ꯃꯤꯔꯣꯜ ꯑꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯈꯔ ꯄꯥꯡꯊꯣꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯔꯨꯑꯣꯏꯅ ꯚꯥꯔꯠꯀꯤ ꯃꯔꯝꯗ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯁꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯦꯛ ꯍꯧꯗꯣꯛꯄꯗ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯍꯦꯛꯇꯃꯛ ꯄꯥꯝꯃꯤ ꯄꯥꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨꯕꯨ ꯐꯣꯂꯣ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯁꯤꯁꯇꯦꯝ ꯑꯗꯨ ꯐꯖꯅ ꯔꯦꯁꯄꯣꯟ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯈꯣꯏꯔꯥꯡꯅꯩ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯅ ꯁꯤꯁꯇꯦꯝ ꯑꯗꯨꯗ ꯋꯥꯍꯪꯁꯨ ꯍꯪꯉꯤ ꯑꯩꯍꯥꯛꯇꯤ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯐꯝ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯅꯍꯥꯁꯤꯡ ꯑꯁꯦ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯗꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯃꯈꯣꯏꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯩꯒꯤ ꯃꯤꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯄꯥꯝꯗꯦ ꯑꯦꯌꯔꯄꯣꯔꯠ ꯁꯤꯅꯦꯃꯥ ꯍꯣꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯅꯥꯒꯨꯝꯕꯅ ꯀ꯭ꯌꯨ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯑꯁꯦ ꯅꯍꯥꯁꯤꯡ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯋꯥꯐꯝ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯅꯍꯥ ꯑꯃꯅ ꯈꯨꯗꯛꯇ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯂꯒ ꯈꯨꯗꯛꯇ ꯚꯤꯗꯤꯑꯣ ꯍꯦꯛꯇ ꯁꯦꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯃꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯛꯏ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯏ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯖꯨꯛ ꯑꯃ ꯁꯦꯝꯂꯛꯂꯤ ꯉꯁꯤ ꯚꯥꯔꯠꯅ ꯃꯤꯔꯣꯜ ꯑꯁꯤꯗꯒꯤ ꯑꯁꯥ ꯀꯌꯥ ꯇꯧꯔꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯀꯗꯧꯔꯤꯕꯅꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯃꯤꯔꯣꯜꯕꯨ ꯊꯥꯖꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯊꯧꯃꯤ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯍꯥꯁꯤꯡꯒꯤ ꯃꯔꯝꯗ ꯁ꯭ꯋꯥꯃꯤꯖꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯤꯈꯤ ꯅꯍꯥ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯃꯜ ꯂꯦꯞꯄ ꯉꯝꯂꯣꯏ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯁꯤꯡꯊꯥꯕ ꯉꯝꯂꯣꯏ ꯃꯁꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯕꯤꯕꯦꯀꯥꯅꯟꯗꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥ ꯍꯥꯏꯕꯁꯤ ꯏꯅꯔꯖꯤ ꯑꯃꯁꯨꯡ ꯗꯥꯏꯅꯥꯃꯤꯖꯝꯅ ꯊꯜꯂꯤ ꯂꯣꯏꯅꯅ ꯑꯍꯣꯡꯕ ꯀꯌా ꯄꯨꯔꯛꯅꯕꯒꯤ ꯊꯧꯅꯥꯒ ꯂꯣꯏꯅꯩ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯚꯥꯔꯠꯇ ꯍꯟꯗꯛꯀꯤ ꯆꯍꯤ 10ꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯅꯍꯥꯁꯤꯡꯒꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄꯗ ꯅꯠꯇꯅ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯁꯤꯅ ꯚꯥꯔꯠ ꯆꯥꯎꯈꯠꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯥꯔꯠ ꯑꯃ ꯁꯦꯝꯕꯗ ꯃꯤꯔꯣꯜ ꯑꯁꯤꯅ ꯊꯣꯏꯗꯣꯛꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯋꯥꯔꯤ 12 ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯄꯥꯛ ꯑꯁꯤꯅ ꯅꯍꯥꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯅꯍꯥ ꯈꯨꯗꯤꯡꯃꯛꯅ ꯆꯍꯤ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯒꯤ ꯃꯔꯝꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯆꯍꯤ 10 ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯋꯥꯁꯛꯀꯗꯕꯅꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ ꯀꯟꯌꯥꯀꯨꯃꯥꯔꯤꯗ ꯕꯤꯕꯦꯀꯥꯅꯟꯗꯖꯤꯅ ꯂꯥꯏꯅꯤꯡꯂꯝꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯁꯥꯕ ꯔꯣꯛ ꯃꯦꯃꯣꯔꯤꯌꯦꯜ ꯑꯗꯣ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯔꯦ ꯍꯧꯈꯤꯕ ꯆꯍꯤ 50 ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯀꯟꯌꯥꯀꯨꯃꯥꯔꯤ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯖꯥꯇꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯃꯐꯝ ꯑꯁꯦ ꯂꯥꯏꯐꯝ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯁꯤꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯏꯔꯩꯄꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯜꯂꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕ ꯂꯥꯏꯁꯣꯜ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤ ꯂꯝꯕꯦꯜ ꯇꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯍꯜꯂꯤ
ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯆꯍꯤ 50 ꯁꯨꯔꯕ ꯔꯣꯛ ꯃꯦꯃꯣꯔꯤꯌꯦꯜ ꯑꯗꯨ ꯆꯠꯂꯨꯏ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯒꯨꯖꯔꯥꯠꯀꯤ ꯔꯟ ꯑꯣꯐ ꯀꯠꯁꯇ ꯄꯥꯡꯊꯣꯛꯄ ꯔꯟꯒꯤ ꯑꯊꯣꯏꯕ ꯀꯨꯝꯍꯩ ꯍꯧꯗꯣꯛꯄ ꯆꯠꯂꯨꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯚꯥꯔꯠꯀꯤ ꯃꯔꯨꯑꯣꯏꯕ ꯂꯝꯀꯣꯏꯐꯝꯁꯤꯡꯗ ꯆꯠꯂꯤ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯁ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩ ꯇꯝꯃꯤ ꯑꯗꯨꯒ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯟꯖꯥ ꯑꯃꯅꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠ ꯅꯨꯃꯤꯠꯇ ꯆꯍꯤ 10, 10, 15 ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯀꯔꯤꯒꯨꯝꯕꯗ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯕꯁꯨ ꯌꯥꯎꯔꯛꯏ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯁꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯌꯥꯎꯏ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠ ꯑꯁꯤ ꯇꯁꯦꯡꯕꯗꯤ ꯑꯔꯤꯕ ꯃꯔꯨꯞꯁꯤꯡꯒ ꯎꯟꯅꯕ ꯃꯃꯥꯡꯉꯩꯒꯤ ꯋꯥꯐꯝ ꯀꯌꯥ ꯅꯤꯡꯁꯤꯡꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯃꯌꯥꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯤꯌꯔ ꯄꯔꯄꯁ ꯑꯃ ꯌꯥꯎꯔꯕ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯠ ꯑꯃ ꯌꯥꯎꯔꯒꯗꯤ ꯃꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯃ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯦꯂꯨꯝꯅꯥꯏ ꯒ꯭ꯔꯨꯞꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯄ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯐꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯥꯕꯤꯕ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕꯅ ꯊꯛꯅꯅꯕ ꯑꯐꯕ ꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯕꯤꯕ ꯌꯥꯎꯏ ꯑꯅꯧꯕ ꯀꯥ ꯈꯔ ꯁꯥꯕꯤꯕꯁꯨ ꯌꯥꯎꯏ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯕꯤꯕꯁꯨ ꯌꯥꯎꯏ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯝꯂꯛꯄ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤꯗꯃꯛ ꯃꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯏ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯩꯐꯝꯁꯨ ꯊꯣꯛꯏ ꯑꯩꯍꯥꯛ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯑꯃ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯝꯖꯒꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯗꯤꯌꯥꯗ ꯕꯤꯍꯥꯔꯒꯤ ꯅꯣꯡꯆꯨꯞ ꯆꯝꯄꯥꯔꯟ ꯖꯤꯂꯥꯒꯤ ꯚꯩꯔꯕꯒꯟꯖ ꯍꯦꯜꯊ ꯁꯦꯟꯇꯔꯒꯤ ꯋꯥꯔꯤ ꯑꯃ ꯇꯥꯕꯗ ꯑꯩꯍꯥꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕꯒꯦ ꯍꯥꯏꯕꯗ ꯋꯥꯐꯝ ꯑꯁꯦ ꯃꯌꯥꯝꯗ ꯇꯝꯗꯅꯗꯤ ꯑꯩꯍꯥꯛ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ ꯚꯩꯔꯕꯒꯟꯖ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯦꯝꯅ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯍꯟꯅꯕ ꯑꯀꯣꯏꯕꯒꯤ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯇꯤꯟꯈꯤ ꯋꯥꯐꯝ ꯑꯁꯤꯕꯨꯗꯤ ꯃꯌꯥꯝꯗ ꯀꯔꯤꯁꯨ ꯉꯛꯅ ꯊꯣꯛꯂꯔꯣꯏ ꯑꯁꯤꯕꯨ ꯀꯔꯤ ꯑꯅꯧꯕ ꯋꯥꯐꯝꯅꯣ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯃꯁꯤꯗ ꯑꯅꯧꯕ ꯋꯥꯐꯝ ꯌꯥꯝꯅ ꯌꯥꯎꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯄꯥꯎꯗꯝꯖꯒꯦ ꯊꯧꯔꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯤꯟꯕ ꯅꯠꯇꯦ ꯂꯩꯉꯥꯛꯀ ꯀꯔꯤ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤ ꯃꯐꯝ ꯑꯗꯨꯒꯤ KR ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯥꯟꯅꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯪꯀꯜꯄ 95 ꯍꯥꯏꯅ ꯊꯣꯟꯈꯤ ꯁꯪꯀꯜꯄ 95 ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ 1995 ꯕꯦꯠꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯁꯛ ꯕꯦꯠꯁ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯂꯨꯝꯅꯥꯏ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯁꯤ ꯍꯥꯏꯅ ꯈꯟꯅꯈꯤ ꯃꯗꯨꯗ ꯍꯥꯟꯅꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯁꯃꯥꯖꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯈꯠꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈꯤꯕꯒ ꯂꯣꯏꯅꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯋꯦꯌꯔꯅꯦꯁ ꯄꯥꯏꯈꯠꯈꯤ ꯁꯪꯀꯜꯄ 95ꯀꯤ ꯊꯕꯛ ꯑꯁꯤꯗ ꯕꯦꯇꯤꯌꯥꯒꯤ ꯁꯔꯀꯥꯔꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯨ ꯌꯥꯎꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜ ꯑꯁꯦ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈꯤ ꯂꯥꯌꯦꯡꯃꯟ ꯂꯧꯗꯕ ꯂꯦꯝꯅ ꯍꯤꯗꯥꯛ ꯄꯤꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯕ ꯁꯪꯀꯜꯄ 95ꯀꯤ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯣꯡꯊꯥꯡ ꯑꯃ ꯆꯠꯄꯗ ꯂꯩꯄꯥꯛ ꯑꯁꯤꯅ ꯈꯣꯡꯊꯥꯡ 130 ꯃꯥꯡꯂꯣꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯁꯃꯥꯖꯗ ꯎꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯔꯤ ꯕꯤꯍꯥꯔꯒꯤ ꯕꯦꯇꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯥꯡꯂꯨꯞꯀꯤ ꯍꯛꯁꯦꯜꯒꯤ ꯁꯦꯕꯥ ꯑꯁꯤꯒ ꯃꯥꯟꯅꯕ ꯊꯕꯛ ꯑꯃ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯐꯨꯜꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯄꯥꯡꯊꯣꯛꯈꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯄꯥꯡꯊꯣꯛꯄ ꯊꯕꯛꯅ ꯎꯠꯂꯤꯕꯗꯤ ꯑꯄꯨꯟꯕ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯕꯗꯤ ꯉꯝꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯔꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁꯦꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯁꯃꯥꯖꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯀꯥꯗꯤꯄꯨꯔꯒꯤ ꯋꯨꯃꯦꯟ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀ ꯄꯨꯜꯂꯒ ꯁꯦꯟꯗꯜ ꯁꯥꯕ ꯇꯝꯈꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯌꯨꯕ ꯇꯤꯡꯈꯪ ꯉꯥꯛꯊꯣꯛꯆꯕꯗ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ
National Rural Livelihood Mission gi tengbang loinana mafam aduda sendal sabagi plan amasu linkhatle mafam aduna anauba machine na sendal sai aihakna mafam adugi police amasung makhoigi imungi miyoi singbu thagat pa phongdokchari makhoina masagi amasung makhoigi imungi miyoi singi damak nupi sing asina saba sendal laibiduna makhoigi pukning thogatpiri ngasi nupi sing asigi wasakna makhoigi imungi senmitlon phagalakpaga loinana makhoigi punsi mahing phagalai Phulpurgi police sing asigi wafam asi tabada aihakna August 15 da Lal Kila dagi haijakhiba wafam ama ningsingbiramgani aihakna ireibaksa singda iramdamgi pothok sizinasi haina haijakhi ngasi amukasu aihakna haijage iramdamgi pothok sing asibu pukning thogatpiyu isagi pot leiba matamda iramdamgi pothok na mang thabiyu aikhoigi pothok sing asigi damakta aikhoibu chauthokjaba ngamloidra wakhalon asina aikhoina ireipaksa masel nungsinabagi pambai ama oibasu yai maruf sing Mahatma Gandhi na iramdamgi pothok asibu miyoi lak kayagi maira oina utkhi lairabadagi lairaba amagi punsigi chaukhotpagi pambai ni haina khanki chahi chamagi mamangda Gandhi ji na miyamgi iho ama hogdokhi madugi pandamdi Bharat ki posak singbu sogatpani iromdom lepchabagi lambel ase Gandhi ji na takpiki chahi lising ani kunithoi da aikhoi ningtamba chahi 69 mapung phagadoribani ngasi aikhoina ningtambagi sor holiba ningtamlaba Bharat ase oihellaknaba thauna phaba kayana hanba leitana hona bikibaga loinana thawai kayana pontha pikribani ningtamba pamjaba kaya adugi kathokpa amasung lainingna aikhoi ningtamba phanglibani chaukhatlaba nungairaba Saba thakpa watraba manglan amaga loinaba akhangba khangdaba masing thingamdraba lanmi kayagi kathok chamanna aikhoina ngasi ningtamna nungaina leiribani nungsiraba ireipaksa sing lakadoriba chahi lising ani kunithoi ningtambagi chahi 65 suba phauba haibadi chahi ani ahum asida aikhoigi iramdamgi pothok leisi haina wasakpiu Bharat sajaba aikhoigi ireipaksa singi humang manga loinaba posak sing ase leibiba ngamlora aihakna haijariba si yamna asangba matamgi natte supnagi chahi lising ani kunithoi phaubagini ningtambagi chahi 65 suba phaubadang aduga thabak asi leingaki oihengumsi mafam kayada naharol sing thoraktuna organization sing sembiu mayamda bhab tahannaba hotnabiu iramdamgi pothok leibiduna ningtamlaba Bharat ase nungairaba Bharat ama ohellasi haiba manglan asiga loinana manglomda chakhatlasi nungsiraba ireipaksa sing leipak asigi miyoi khudingmak maromdom lepsaduna nungairaba punsi mahing amaga loinana hingba ngamba haibase aikhoi khudingmak ki oina yamna maruoiba wafam amani aihakna hanba maktada khana ningliba aigi pukning singsin khiba wafamdi Jammu Kashmir amasung Ladakh ki Himayat thauram asini tashengbadi Himayat asi skill development amadi thabak pibaga mari leinai masida sahi 15 dagi 35 phaubagi naharol singna saruk yari makhoi adu maram ama natraga amana maram oiraga mahai tamba mapung phadana school college thadokiba ngaktani nungsiraba ireipaksa sing mayamna thoidokna nungai bigadaba wafam amadi Thaurang asigi manung channa haukiba chahi ani asida naha lising 19 bu tongan ba tret 63 training pikre masigi manung da chaurakna miyoi lising manga thabak phangkre aduga mayam amana masana masagi thabak pinaba romda changsilli Himayat program na makoigi punsida ahongba puraklaba miyoi singi wari tabada thoidokna pukning nungsiba wafam ngaktani Pravin Fatima Tamil Nadu gi Tirupur gi Garment Unit amada promotion phanglaba matungda supervisor kam coordinator oire chahi amagi mamangda mahak Kargil gi piklaba kungang amada leirami ngasi mahaki punsida ahongba kayama lakle mahak masada natana imung pumba semitlon phagatle Pravin Fatima gumna Himayat program na Le Ladakh ki miyoi kaya Isanupi kaya amagi punsida ahongba purakle makhoi pumnamak Tamil Nadu gi farm adumaktada thabak tauri masiga chap manana
Himayat asina Dodagi Firaz Ahmad Kidamaksu Kudol ama oiki. Firaz na lisingani taranithoida class 12 pass taubani. Adu moinamak anaba manamaram moiraga mahei tamba loisinba ngamkide. Firaz sahi ani thamoigi laina naki. Masina makoigi imung yamna waki. Mamai thangda mahak Himayat dagi mateng phangki. Himayat ki kuthangda ITES haibadi Information Technology Enabled Services da training phangbaga loinana haujik Punjab ta thabak tauri. Fiaz Ahmad na thabak taubaga loinana graduation taubadu handakta Himayat ki program amada mana thengnarakpa singadu mayam da khangannabagi damakta kaurakhi. Masagi wari lira duna mamittagi mapi sintharakhi. Anantanaktagi Rakif ul Rahman su shel thumgi pibam phattabana maram oiduna mahi masing tambagi lamda mapung phabang amlamde. Nongmadi magi blog ta mobilization camp ama taubaduda Rakif na Himayat ki program dugi maram da khangki. Rakif na retail team leader course ta ming chanki. Maphamduda training phanglaba matungda mahak haujik corporate house amada thabak tauri. Himayat mission dagi kanaba phanglaba loksing leiraba naha singna Jammu Kashmir da ahongba purakpada achauba thaudang lauki. Masina Jammu Kashmir gi miyam amadi Himayat program laingak training partner thabak pigadoriba company singi marakta lainariba mari edo ningthina utli. Tauramasina Jammu Kashmir gi naha singi wakhalda anauba thauna haptuna mangda changshinnabagi lambi yatpa hauki. Aigi nungshiraba Iraipaksa Singh haukiba tarik 16 ekhoina sahi tara sigi aroiba surjagrahan ukhre. Surjagrahan asiga mari lainana mai gopta ripunna asumna comment irai. Mahakna khurumjari aigi iming ripun kawi ai north east gini aduga south ta thabak tawi. Aina adomda wapam amatang share taujaningi. Aina sum ningsingbada aikhoigi lamdadi Atiya si taru tanan bana maram oibana pung kaya atiya da thokliba thawan michak yengduna leli. Thawan michak yengbasi ehak yamna pamjai. Haujikti thabak ingkhang taurabanina achinba daily routine na maram oiduna masida apamba si pangthokpa kaya ngamdre. Hiram masida adongi mot amatang pamjai. Thoidokna astronomy asi naha singda karamna pamhangadage. Aigi nungshiraba Iraipaksa Singh Aingonda suggestion kaya pirai adubu ashigumba suggestion na sidi aingonda ahanbani. Science ta amadi atay hiram singda wari sananaba tanja kaya phangle. Thoidokna naha singna haijarakpadagi wari sananaba tanja kaya phangle. Adubu hiram masidadi amukta khanadri. Handakta tarik 16 surjagrahan taukiba sida mayam su khangninglamgani. Iraipaksa Singh thoidokna aigi marup naha singna taubagum Aisu surjagrahan yengba pamki. Adubu Delhi gi atiyada laisinna khankibana maram oiduna ningthina uba phangkide. Adubu TV da Kozhikode amadi Bharat ki atai mafam singda oiriba surjagrahan gi phajaba photo sing uba phangki. Numit ase langtrik langba khudok kumna uki. Numit sida akhang hei singdagi aina khajahuba amana tha si prithibhi dagi yamna lappa maram masina mana numitpu mapung phana khanjinba ngamde. Maram masina khudop ki saktam oiribani. Masigi surjagrahan asi annular solar eclipse asibu walai grahan natraga kundal grahan haina sukhangnai. Grahan gi wafam masi lakpada aikhoi asi prithibida lairaga sundrangda koiribani haina khalli. Sunnatarang asida numit tha amadi atopa graha singna chingba astronomical objects singna koiri. Thagi mamidagi aikoina grahan gi tongan basaktam uba phangi. Marup Singh Bharat astronomy science asi yamna kuire amasung yamna matik mayai leirammi. Atiyada tagup tareng ngaliba thawan michak singa aikoiga lainariba mari asi aikoiga sabhyata lainariba mari gum yamna lirabani. Mayamna su khangbiram lagani madudi Bharat fajaraba jantar mantar kaya lairi. Jantar mantar singa siga astronomy ga yamna naknaba mari lainai. Apauba Aryabhat ki mayamga manadaba hai singbabu khangdaba kana yaubage. Mahakna surjagrahan ga loinana chandragrahan gi maramda sandokna takpirami. Madusu darsanik oiba amadi angka mityengdani. Mahakna
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯔꯝꯅ ꯑꯣꯟꯕꯒꯦ ꯍꯥꯏꯕꯗꯨ ꯑꯪꯀꯒꯤ ꯃꯤꯠꯌꯦꯡꯗ ꯎꯠꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯍꯟꯒꯤ ꯃꯇꯝ ꯑꯃꯁꯨꯡ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯚꯥꯁꯀꯔꯅꯁꯨ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯅꯩꯅꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯃꯩꯊꯪꯗ 14 ꯑꯃꯗꯤ 15 ꯁꯨꯕ ꯁꯇꯥꯞꯇꯤꯗ ꯀꯦꯔꯂꯥꯗ ꯁꯪꯒꯝꯒ꯭ꯔꯥꯝꯒꯤ ꯃꯥꯙꯕꯅ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯒ꯭ꯔꯍꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯡ ꯇꯥꯛꯂꯝꯃꯤ꯫ ꯑꯍꯤꯡꯗ ꯎꯔꯤꯕ ꯑꯇꯤꯌꯥ ꯑꯁꯤ ꯁꯨꯞꯅꯒꯤ ꯂꯥꯡꯇꯛꯅꯕꯒꯤ ꯍꯤꯔꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯪꯀꯒꯤ ꯃꯤꯠꯌꯦꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯨꯕꯗꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯃꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯄ꯭ꯔꯤ-ꯃꯣꯗꯔꯟ ꯀꯠꯆꯤ ꯅꯦꯚꯤꯒꯦꯁꯟ ꯇꯦꯛꯅꯤꯛꯁ ꯑꯦꯟड ꯚꯣꯌꯦꯖ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯂꯝꯒꯤ ꯗꯥꯏꯔꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯥꯂꯝ ꯍꯤꯍꯣꯟꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯗꯥꯏꯔꯤꯗ ꯏꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯂꯝꯒꯤ ꯂꯥꯏꯔꯤꯛ ꯃꯗꯨꯁꯨ ꯒꯨꯖꯔꯥꯇꯤ ꯃꯌꯦꯛꯇ ꯏꯕ ꯈꯨꯌꯦꯛ ꯃꯁꯤꯗ ꯑꯔꯤꯕ ꯅꯦꯚꯤꯒꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯇꯤꯌꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯁꯤꯅ ꯁꯃꯨꯗ꯭ꯔꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯇꯥꯛꯄꯅꯆꯤꯡꯕ ꯃꯗꯨꯁꯨ ꯁꯟꯗꯣꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯊꯨꯡꯐꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯊꯋꯥꯟꯃꯤꯆꯥꯛꯅ ꯇꯥꯛꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯂꯝꯗ ꯚꯥꯔꯠ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ ꯑꯃꯗꯤ ꯂꯝꯌꯥꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯅꯦꯒꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯃꯤꯇꯔ ꯋꯦꯕ ꯇꯦꯂꯦꯁꯀꯣꯞ ꯂꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯣꯗꯥꯏꯀꯥꯅꯜ, ꯎꯗꯥꯛ ꯃꯟꯗꯂꯝ, ꯒꯨꯔꯨ ꯁꯤꯈꯔ ꯑꯃꯁꯨꯡ ꯍꯟꯂꯦ ꯂꯗꯥꯈꯇꯁꯨ ꯁꯛꯇꯤ ꯂꯩꯔꯕ ꯇꯦꯂꯦꯁꯀꯣꯞ ꯂꯩ꯫ 2013ꯇ ꯕꯦꯜꯖꯤꯌꯝꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯑꯩꯍꯥꯛꯅ ꯅꯩꯅꯤꯇꯥꯜꯗ ꯃꯤꯇꯔ 3.3 ꯋꯥꯡꯕ ꯗꯦꯚꯥꯁꯊꯦꯜ ꯑꯣꯞꯇꯤꯀꯦꯜ ꯇꯦꯂꯦꯁꯀꯣꯞ ꯁꯪꯒꯥꯈꯤ꯫ ꯃꯁꯤ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯦꯂꯦꯁꯀꯣꯞꯅꯤ꯫ ꯏꯁꯔꯣꯒꯤ ꯃꯅꯥꯛꯇ ꯑꯦꯁꯇ꯭ꯔꯣꯁꯦꯠ ꯀꯧꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯁꯦꯇꯦꯂꯥꯏꯠ ꯂꯩ꯫ ꯅꯨꯃꯤꯠꯀꯤ ꯃꯔꯝꯗ ꯊꯤꯖꯟꯅꯕꯒꯤꯗꯃꯛꯇ ꯏꯁꯔꯣꯅ ꯑꯗꯤꯇ꯭ꯌ ꯀꯧꯕ ꯑꯅꯤꯁꯨꯕ ꯁꯦꯇꯦꯂꯥꯏꯠ ꯑꯃ ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯁꯥꯏꯟꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯒ꯭ꯌꯥꯟꯕꯨ ꯑꯣꯏꯔꯦ, ꯑꯅꯧꯕꯕꯨ ꯑꯣꯏꯔꯦ, ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯁꯤꯗ ꯁꯥꯏꯟꯇꯤꯐꯤꯛ ꯍꯤꯁꯇꯔꯤꯒꯤ ꯃꯔꯝꯗ ꯈꯪꯕꯗ ꯅꯠꯇꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯁꯨ ꯆꯥꯎꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄ꯭ꯂꯥꯅꯦꯇꯣꯔꯤꯌꯝ, ꯑꯍꯤꯡꯒꯤ ꯑꯇꯤꯌꯥꯕꯨ ꯈꯪꯕꯒ ꯂꯣꯏꯅꯅ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯃꯗꯤ ꯕꯦꯜꯀꯣꯅꯤꯁꯤꯡꯗ ꯑꯦꯃꯦꯆꯣꯔ ꯇꯦꯂꯦꯁꯀꯣꯞ ꯈꯤꯜꯂꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯕꯅ ꯔꯨꯔꯦꯜ ꯀꯦꯝꯞ ꯑꯃꯗꯤ ꯔꯨꯔꯦꯜ ꯄꯤꯛꯅꯤꯛꯀꯤ ꯃꯐꯝ ꯆꯥꯎꯈꯠꯍꯟꯕ ꯌꯥꯏ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯔꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯀ꯭ꯂꯕꯅꯆꯤꯡꯕꯁꯨ ꯂꯤꯡꯈꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯁꯤꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯥꯏꯁꯪꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯉꯁꯤ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯅꯤꯡꯏ꯫ ꯃꯌꯥꯝꯅ ꯈꯟꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯥꯕꯤꯔꯛꯄ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 60ꯒꯤ ꯆꯠꯅꯔꯣꯜ ꯑꯗꯨ ꯊꯨꯒꯥꯏꯔꯦ꯫ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯗ 18 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯍꯥꯎꯁ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯑꯣꯡꯗ ꯂꯥꯛꯂꯤ꯫ ꯂꯣꯛ ꯁꯚꯥꯅ 113 ꯊꯕꯛ ꯇꯧꯈꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯅ 133 ꯊꯕꯛ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯕꯖꯦꯠ ꯁꯦꯁꯟꯗ ꯆꯥꯎꯔꯥꯛꯅ 135 ꯊꯕꯛ ꯇꯧꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ MP ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯃꯤꯍꯨꯠꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 60ꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯔꯦ꯫ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯑꯁꯤꯅ ꯚꯥꯔꯠꯇ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯃꯁꯤꯕꯨ ꯊꯥꯖꯩ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯂꯩꯕꯤꯔꯤꯕ ꯃꯦꯝꯕꯔꯁꯤꯡ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯅꯨꯃꯤꯠ, ꯄ꯭ꯔꯤꯊꯤꯕꯤ, ꯊꯥꯒꯤ ꯈꯣꯡꯆꯠꯅ ꯁꯨꯞꯅꯇꯪꯒꯤ ꯒ꯭ꯔꯍꯟ ꯊꯣꯛꯍꯟꯕ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯅꯋꯥꯔꯤꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯚꯥꯔꯠ ꯄꯨꯝꯕꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯀꯌꯥ ꯄꯥꯡꯊꯣꯛꯏ꯫ ꯄꯟꯖꯥꯕꯇꯒꯤꯅ ꯇꯥꯃꯤꯜ ꯅꯥꯗꯨ, ꯒꯨꯖꯔꯥꯠꯇꯒꯤꯅ ꯑꯁꯥꯝ ꯐꯥꯎꯕ ꯀꯨꯝꯍꯩ ꯀꯌꯥ ꯂꯩꯔꯤ꯫ ꯖꯅꯋꯥꯔꯤꯗ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯃꯁꯨꯡ ꯎꯠꯇꯔꯥꯌꯟ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯏ꯫ ꯃꯁꯤꯕꯨ ꯑꯦꯅꯔꯖꯤꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯇꯝ ꯑꯁꯤꯗ ꯄꯟꯖꯥꯕꯇ ꯂꯣꯍꯔꯤ, ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯄꯣꯡꯒꯜ, ꯑꯁꯥꯝꯗ ꯃꯥꯘ ꯕꯤꯍꯨ ꯄꯥꯡꯊꯣꯛꯏ꯫ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯂꯧꯃꯤꯁꯤꯡꯒꯤ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫
ꯃꯁꯤꯅ ꯚꯥꯔꯠꯀꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯗꯥꯏꯕꯔꯁꯤꯇꯤꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯄꯣꯡꯒꯥꯜꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯊꯣꯏꯕ ꯇꯤꯔꯨꯚꯥꯂꯨꯋꯔꯒꯤ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯐꯥꯎꯕ ꯑꯏꯕ ꯑꯃꯗꯤ ꯅꯩꯅꯕ ꯂꯝꯕꯣꯏꯕ ꯇꯤꯔꯨꯚꯥꯂꯨꯋꯔꯅ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯑꯁꯤ 2017ꯒꯤ ꯑꯔꯣꯏꯕ ꯃꯟ ꯀꯤ ꯕꯥꯠꯅꯤ꯫ 2020ꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯁꯤ꯫ ꯑꯅꯧꯕ ꯆꯍꯤ, ꯑꯅꯧꯕ ꯗꯤꯀꯦꯗ, ꯑꯅꯧꯕ ꯋꯥꯔꯦꯞ, ꯑꯅꯧꯕ ꯊꯧꯅꯥ, ꯑꯅꯧꯕ ꯋꯥꯈꯜ, ꯑꯅꯧꯕ ꯏꯅꯣꯠ꯫ ꯂꯥꯛꯂꯣ, ꯃꯥꯡꯗ ꯆꯪꯁꯤꯜꯂꯁꯤ꯫ ꯋꯥꯔꯦꯞ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯇꯥꯏ꯫ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯇꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯅꯧꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯁꯤ꯫ ꯏꯔꯩꯄꯥꯛꯆꯥ ꯀꯔꯣꯔ 130ꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯊꯧꯗꯥꯡꯗ, ꯊꯕꯛꯁꯤꯡꯗ, ꯃꯈꯣꯏꯒꯤ ꯋꯥꯔꯦꯞꯇ ꯊꯥꯖꯕ ꯊꯝꯁꯤ꯫ ꯂꯥꯛꯂꯣ, ꯑꯩꯈꯣꯏ ꯃꯥꯡꯗ ꯆꯪꯁꯤꯜꯂꯁꯤ꯫ ꯊꯥꯒꯠꯆꯔꯤ, ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫